Manipurda punna khundaminariba phurupsing haibadi mapung oina Maitei Naga Kuki amasung Maitei Pangal hairiba phurupsing asina mapung oina Manipurda matam kayagi mamangdagi khundaminaduna lakli tongan ba phurupsing asina Manipurbu chap manaba miengda yengduna mama lebak makni khanna nushiba phaunaram lagadi phurupsing asi amata khatnaram loi karigumba phurup amana irang ama hek hauduna loikraba matungda amana amuk hauraktuna irang mayam ama thokibagi mamangmangi oiba matamsingda thokre masigi khudam haibabu 1991 gi Chinkuki kangbuna nagaga khatnakiba 1997 gi matamdana paitega amuk 2009 dagi 10 adwaidana karbi kanglupka amuk aduga ingsok 2011 adwaidana dimas haga amuk ikon konba asina maiteiga sahi asigi megi tang ahum dagi ngasi phawbada leptriba irang asini khwaidagi sangba matam asina 1991 gi Chinkuki ga nagaga thokiba achobo lanjaw asina oiki tongan ba phurup kayana punna khundaminariba pikraba state Manipur asida atei phurup singna maitei khaktada inthokpasu phatte Manipurbu nungsiba Manipurbu kanba asi maitei khaki daita natte khundaminariba phurup khudingmakini matam amada maitei singna khwaidagi yengthiramba asi mapandagi lakpa mitop miyancha sing asini 1980 gi matam adwaidani maitei singa mapandagi sanglakpa mitop miyancha singa muknaba haurakhiba asi khwairamban kaithenda khutthoknaba dukan kaya ama thugaiba toina thokhi masi sing asinatana asukiba matam masida maitei singna nagada kukida maitei panganda warauba sauningba leheningdabagi wakhal amata leite maram sinani asuk kuirba matam siphawbada tampaki mafam singda atei phurupki khul kaya ama leijarabasu nungsina laminarakli chingtam amatani phurup khudimak punna hingminasi haiduna nushibagi paujin khakta lauraga ngasi phawba lakpani leibak amada khwaidagi maru oiba asi santi leina ingna chikna mioi khudimak hingminaba asini santi leinabagi damakta mioi sing adu wakhan manaba changi masigi khudam haibabu Manipurda khundariba Kuki amasung Naga hariba phurup ani asi crystal lining chatli adubu phurup ani gi marakta haukhiba chahi karagi mamangda achoba lanjao mathoki phurup ani gi marakta hada sunaba mioi lising hena sihanki masi maru oina phurup ani gi marakta lining manaraga su wakhan manada bagini matam amada tongan ba manada ba phurup kayana punna khundaminaramba Manipur asi ngasidi chingtam haiduna tongan tahaliba asigi maram asi mapangi oiba force ahumnani haibadi ahanbada mapandagi sanglakpa lining laison amadi dharma singni ani shubada matam amada Britishki sahebki oiba loilam laingakni mathangda ahum subadana Manipurna India da punba amasung masigi matung tarakpada aikhoigi tung sanba miyeng sanba udaba laingak singni matam amada Manipurgi singmi singna crystal lining chatringai mamangda Hindu lining chachage haiduna konungda lakpa matamda Burma sabana lokhat khidabagi warisu laikhi masigi matung tarakpada chingmi sing asina crystal lining hek chatkhibadagi amukka hena chingtam anigi marakta hena mari asi laphokna hanki khwaidagi phattaba asina mangma sengba haiduna amaga laphoknarakpa asini matam amagi Britishki sahebki lengak asi ingsok 1891 gi lan hek ngamkhibagi matungdagi di loilam lengak makhada Manipur asi mapung oina leiba hauki lengak pa matamda saheb singnasu Manipur gi ningthogi matik mayai asi pumnamak othokpadi natte chingna makhoina nga aga tampaki sarukna ningthogi lengak makhada leihalli maram masina chingtam khaidoknabagi achoba maram amasu oihalli masigi matung tarakpada Manipurna India da hek pullaba matung dasu chingtam anigi marakta chap manaba lo ama leihenduna chingtam leingakpagi maung adu chathakhidre singdadi customary law amasung traditional gi oiba administration gi mawong asi adum leptana chatharakhi adubu ngasidi Manipur hariba apikpa state asigi manungda leiriba phurup mayam gi marakta tongan ba ngamkhaising siamduna homeland na wai chairi tongan ba lengak sasan amagi mawongda Hill Area Committee leiramiba Article 371C leiduna tongan na leirakliba asi Indiana matam amagi British lengaki mawong adu matung ilakpani
खुदिमक असिगी ख्वाइदगी मरु ओइना सोइरिबा असिदी अखोइगी लैंगाकपा सिंगनानी सांखरबा मतम असिदा चिंगतम अनिगी मरक्ता चप मानबा लो अमा लैनबा होटनरखिदे मसिदा सही मंगा साबा ता मयाम अमा चटखिबदा तुंग कोइना लैंगाकपदा चिंगतम अनिगी अपुनबा अमा सिंगलमदबा असिना ngasi फावबदा सयत खोयेटना दुना अदुम लैरकपा असिनी ngasi मक्सु वाथोक चाउन ओइरिबा चिनकुकी सिंग असि फावबदा अथेंगमदा चंगलकपा मयाम असि अथिंगबा अमते यावदना मोरेदा चुरचानपुरदा ट्रांजिट प्रेस ओइरगा चिंग यामखरबा डिस्ट्रिक्ट सिंग असिदा सांदोक्तुना इलेक्शन गी बैंक सागतपदा अइगी लैंगाकता सौगतली हाइदुना तौनिंगबा तौबदा अथिंगबा अमता पीदना लाखरबनी मसिना मरम ओइरगा मणिपुर असि वाथोक मयामना नंबोपोरगा लैबा लमदम अमा हाइबदु ओइहल्ले मैतै सिंगदा लंदारा फावबदा ngमदुना युंग कै कया अमा मै थाबा मी कया अमा हाटपा नाखै सेंगना कुकी गी होमलैंड अमा सेमदा माइ पाकना चंगचिल्ली।